अहानबदा मरुओइबा पाव बीजेपी ना मध्य प्रदेश राजस्थान छत्तीसगढ़ यामना चावना माई पाखरे मथंतना लैंगाक सेमलगनी कांग्रेस ना तेलंगाना दा लैंगाक पाइरगनी बीजेपी ना स्टेट अहुमदा चावना माई पाकलकपदा चीफ मिनिस्टर एन बीरेन मिनिस्टर सिंह एमएलए सिंह बीजेपी की स्टेट प्रेसिडेंट यावना पार्टी की वर्कर सिंह लुचिंगबा सिंह ना हराउबा नुंगाइबा फोंदोखरे सोशल वेलफेयर डिपार्टमेंट ना सिंधना इम्फाल की पैलेस कंपाउंड लेबा महाराज चंद्रकीर्ति ऑडिटोरियम दा इंटरनेशनल डे ऑफ पर्सन्स विद डिसेबिलिटीज की थौरम सिंह चिंगलेमना पांगथोखरे अमदी इचमना मणिपुरदा बॉर्डर फेंसिंग खाबदा अथिंगबा पीखिबा लेते चप चाबा बाउंड्री खांगदोकलगा खाबियो हाइखिबनी हाइना इचमगी हानगी प्रेसिडेंट ना सेंगदोखरे नॉर्थ विंडोना संदोक्चरिबा नुमिदांगी पावसिबो मीटिंग ताबिरिबा पुमनमकपु चैप्लिना मेसनामना इकोकनोना खरमजरी हौजिक पाव संदोकना पिजरी हंदकता पांगथोकिबा स्टेट असेंबली मंगागी मिखलदा स्टेट मरीगी फोल लाउथोकपदा बीजेपी ना स्टेट अहुमदा यामना चावना माई पाक्तुना लेंगाक पाइरगनी कांग्रेस ना स्टेट अमखक्ता माई पाकपा याना लेरी बीजेपी ना मध्य प्रदेश राजस्थान अमदी छत्तीसगढ़ माई पाखरे पुंग मरी मिनिट निफु मंगा फावबदा बीजेपी ना मध्य प्रदेश दा स्टेट चनी कुंट्रा की मनुंगदा चामा हुंपुतरेता मांगजल थाना चटकी राजस्थान दा स्टेट चामा मरिफु तरा मापन की मनुंगदा चामा तरा तरुकता बीजेपी ना मांगजल थाना चटकी अमदी छत्तीसगढ़ दा स्टेट मरिफु तरा की मनुंगदा यांखै मंगादा बीजेपी ना मांगजल थाकी हाइरिबा मसिंग असि मेजॉरिटी की मार्क तगी यामना हेलबा ngaktani masina बीजेपी ना स्टेट अहुम असिदा मसा मथंतना सोइदना लैंगाक सेंबा ngamlagani amaromda तेलंगाना ददी सीट चामा तरा मापन की मनुंगदा बीजेपी ना नुंगथल फावबदा सुपनगी निपान खक्ता मांगजल थाखी कांग्रेस ना हुंफु मंगा हेना फंगदुना मांगजल थाना चटखी स्टेट असिदा लैंगाक पारिबा पार्टी भारत राष्ट्र समिति की लुचिंगबा के चंद्रशेखर रावना माइथिरेया याजबगा लोइनना कांग्रेस ना माई पाकलकपदा थागतपा फोंदोखरे मरकसिदा प्राइम मिनिस्टर नरेंद्र मोदी ना स्टेट अहुमगे वोटर सिंह थागतुना मिखल की फोल असिना इंडिया की मियामना अफब लेंगाक अमदी चौखटपगी पॉलिटिक्स पु खल्ले हाइना फोंदोखरे स्टेट अहुमगी मिखलदा बीजेपी ना यामना चावना माई पाकलकपदा मणिपुरदा बीजेपी प्रदेश की कार्यकर्ता अमदी लुचिंगबा सिंह लोइनना चीफ मिनिस्टर एन बीरेन मिनिस्टर सिंह एमएलए सिंह अमदी पार्टी असिगी स्टेट प्रेसिडेंट ए सरदाना हराउ नुंगाइबा फोंदोखरे ngasi numidang wairam nitaipa chuthekta leiba बीजेपी के ऑफिस थंबाल संगलेंदा पांगथोकिबा हराउ नुंगाइबा फोंदोकपगी मिफम अमदा चीफ मिनिस्टर एन बीरेना प्राइम मिनिस्टर नरेंद्र मोदी बु लेजेंडरी अमनी ईश्वरगी सायोनी हाइना सिंथाबगा लोइनना होम मिनिस्टर अमित शाह बु मॉडर्न पॉलिटिक्स की चनक्यानी हाइना थागतबा फोंदोखरे मणिपुर की थोइलो वा फोक्सना मरम वरकांदा पार्लियामेंट लोना even honorable prime minister को no confidence motion parliament boycott होगा मणिपुर की सुविधा होगा भारत की कैंपेन इलेक्शन की कैंपेन क्या था मणिपुर तब करी हो तो उसको कोई नंबर होगा भारतीय जनता पार्टी से करी हो तो कोई नहीं आएगा लेकिन तो मुश्किल आएगा अब ये शो मोदी है तो मोदी चाणक्य of the modern Indian politics Amit Shah ji, aduga Ganesh Jaisa एकदम with flashing, with force, aduga party president Nada ji. Oi ahum ani ahum sila mo na par kanda nairap pa kanda sa hi mahit mayam si pat mahit. Yung ne mo nang bi ki bro. Manipur issue siktum ta bada me na to yung ne. Assam da ki goboy hai bra. MP bra. Magi mapa to hak tak ta लेकिन जब तक मोबाइल में हाथ तक ता असम की गुवाहाटी डिस्ट्रिक्ट आदिवासी लोग भी मापी होगा फंक्पान में कारों का बुकी बदुदी निंसन उतरे माना तुगा मणिपुर या तो मत होगा तुगा मरक तुदगी मियाँ मरक तुदगी सीगी तोरे हक की तोरे ना कल्लगा पोरप
nupi ani kallada sumayum da thabi kriba akoina haiba heyoktabadagi yeknabagi propaganda ni gendidana nupi ni aikoi ni kharna jati kharna ikai nupi do mono ni taseng bali nupi ani tu kalbigi base mafam nupi mai prakash na kallada United in action to rescue and achieve the SDGs for with and by persons with disabilities haiba hiramda International Day of Persons with Disabilities ki Thauram Department of Social Welfare na sinduna ngasi Palace Compound leiba Maharaj Chandrakirti Auditorium da pangthokre. Thauram aduda Social Welfare, Fisheries, Skill Labor, Employment and Entrepreneurship ke Minister 𝐂𝐲𝐸𝐬, Handloom and Handicraft Government of Manipur ki Chairman su oiriba Lamlai SC ki MLA Khongbantabam Ibomcha, Manipur Electronic Development Corporation ki Chairman su oiriba Patsoi SC ki MLA Sapam Kunjakesor amasung Social Welfare ki Commissioner Ningthauzam Geoffrey na Thauram adugi athoiba mithunglen sing oina saruk yakhe. Thauram ki saruk ama oina disabled person sing na 𝐒𝐈 ꯃꯣꯔꯣꯛ ꯀꯧꯕ theater play amasu utke. Mafam kayadagi lakpa NGO sing, social welfare gi staff sing, persons with disability na saruk yakhe. Thauramatuda Social Welfare Minister 𝐂𝐲𝐸𝐬 na hai, ngasigi numit asi malam sin bathungna International Day of Persons with Disability haina thauram pangthoknari. Manipur dasu ngasigi numit asi yamna maru oina lawbaga loinana disability singi oina thauram asi pangthokpani. Lamdam asida irang leirabasu tawdaba yadaba ithongni khanna disability singbu pukning thawgatpa oina thauram ase pangthokpani. Loinana disabled singna utpa 𝐒𝐈 ꯃꯣꯔꯣꯛ haina thonba theater play asida Maharaj Kulachandrana Kalapanida punsi pikhamnakhiba adugumba drama ama disability singna ulakpa asida makoibu thagatpa phongdokhe. Haiban Ministeriga, Baki, Adambayana, Chiraba, and the Ning Lava, Anjamo, Vitargasu, the disabilities in Chili, Yanjaraka, the Mokogi, interest, Mokogu, Hogachavoy, and the city programs. I'm not for them by Dr. Zagaya, Singing a city programs, challenging over for a moment. I targeting a Siapina, disabilities in Sanaba drama, 𝐒𝐈 ꯃꯣꯔꯣꯛ ꯍꯥꯏꯅ ꯃꯥꯡ ꯃꯣꯔꯣꯛ ꯍꯥꯏꯗꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯗꯤꯁꯦꯕꯤꯂꯤꯇꯤꯁꯤꯡꯁꯤꯗ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯂꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯍꯥꯔꯥꯖ ꯀꯨꯂꯆꯟꯗ꯭ꯔꯒꯤ ꯑꯗꯨꯒꯨꯝꯕ ꯃꯥꯅ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯀꯂꯥꯄꯥꯅꯤꯗ ꯃꯥꯒꯤ ꯄꯨꯟꯁꯤ ꯏꯈꯝꯅꯈꯤꯕ ꯑꯗꯨꯒꯨꯝꯕꯒꯤ ꯀꯩꯅꯣꯗꯨꯗ ꯊꯤꯝꯗꯨꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯗꯤꯁꯦꯕꯤꯂꯤꯇꯤꯁꯤꯡꯁꯤꯗ ꯁꯥꯟꯅꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯕ ꯌꯥꯎꯏ. Manipur gi border fencing khaba matamda Information Center for Hill Areas Manipur ichamna thinkable leite ningthina survey tawraba matungda chapchaba ngamkhai khangdoklaga fencing khanaba taksin khibani haina ichamgi hanagi President Nongthombam Rajendro Boina haikre. Ngasi Manipur Press Club ta pangthokiba paugi mifam amada wafam ase phongdokladuna Rajendro na hai hauzik Manipur da oiriba fibam asida political game sanaba matamda icham puthokpa haibasi tasengna laibak thibani. Ngarang Manipur Pradesh Congress Committee na sinuna pangthokiba paugi mifam amada Indo-Myanmar border da fencing khaba lepkiba si icham na thingbadagi lepkibani haina phongdokiba asima Yumpham yaudaba miyamda lana sandoknaba hotnabani haike. Kumja lisingani supna tara humdoida Moreda Indo-Myanmar border da border fencing khaba horake. Adubu Manipur ge territory manungda ka hena changsindana fencing tawrakpadagi border area da leiba Khunja Singh ichamda pau pirake. Loidana ichamgi makada semkiba Committee on Protection of Border Areas of Manipur na mafam aduda chatuna yengsiluba matamda kilometer amarungi mayada Manipur romda changsinduna fencing kharamba thengnakhe. Madudagi committee asina matamadugi Chief Minister da fencing khariba mafam sing ningthina survey tawraba matungda fencing khabiu haina taksin khibani. Border fencing khaba matamda ichamna thingkiba leite Asengba achumba boundary line da khanaba haikibani. Masida political advantage longnaba hotnaganu hainasu Rajendro na phongdoke.
ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯒꯦꯝ ꯁꯥꯟꯅꯔꯛꯄꯗ ꯑꯩꯈꯣꯏ ꯏꯆꯝꯕꯨꯁꯨ ꯄꯨꯊꯣꯛꯄꯤꯔꯛꯑꯒ ꯁꯨꯃꯥꯏꯅ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯇꯧꯕꯗ ꯏꯆꯝꯅ ꯊꯤꯡꯕꯗꯒꯤ ꯈꯥꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯎꯈꯤꯕ ꯌꯥꯕ ꯑꯗꯨꯒ ꯃꯇꯝꯗꯨꯗ ꯆꯪꯁꯤꯜꯂꯤꯁꯤ ꯅꯣꯠ ꯑꯣꯟꯂꯤ ꯏꯆꯝ ꯌꯨ ꯁꯦꯝ ꯑꯃꯨꯛꯀꯣ ꯌꯥꯝꯅ ꯀꯟꯅ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯆꯪꯁꯤꯟꯃꯤꯟꯅꯈꯤ ꯑꯗꯒꯤ ꯃꯣꯔꯦꯒꯤ ꯀꯦꯁꯁꯨ ꯆꯤꯞ ꯑꯦꯁꯣꯁꯤꯌꯦꯁꯟ ꯍꯤꯜ ꯇ꯭ꯔꯥꯏꯕꯦꯜ ꯀꯥꯎꯟꯁꯤꯜ ꯃꯔꯤꯡ ꯎꯄꯨꯔꯨꯞ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯇꯧꯔꯒ ꯆꯪꯁꯤꯟꯃꯤꯟꯅꯕ ꯊꯕꯛꯁꯤꯗ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯏꯆꯝ ꯈꯛꯇꯪ ꯄꯜꯂꯒ ꯇꯧꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯗ ꯂꯥꯟꯅ ꯂꯧꯈꯤꯕ ꯌꯥꯕ ꯄꯣꯠꯇꯨꯅ ꯕꯣꯒꯣꯖꯥꯡꯁꯤ ꯆꯨꯕꯠ ꯐꯥꯎꯔꯒ ꯃꯤꯒꯤ ꯆꯔꯁꯇ ꯐꯥꯎꯔꯒ ꯈꯥꯔꯤꯅꯦꯕ ꯀꯔꯤꯒꯤꯅꯣꯅ ꯍꯪꯕ ꯀꯥꯟꯗ ꯍꯥꯏ ꯂꯦꯚꯦꯜ ꯄꯥꯋꯔ ꯀꯃꯤꯇꯤꯒꯤ ꯆꯤꯌꯔꯃꯦꯟ ꯑꯣꯏꯅ ꯂꯥꯛꯏꯕ ꯁꯨꯔꯦꯁ ꯕꯥꯕꯨꯅ ꯃꯥ ꯃꯁꯥꯃꯛꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯦꯟꯁꯤꯡꯒꯤ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯅꯠꯇꯦ ꯍꯥꯏꯕꯤꯕꯅꯦꯕ ꯑꯩꯈꯣꯏꯗ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯊꯥ ꯑꯃ ꯃꯇꯝ ꯄꯤꯔꯒ ꯊꯥ ꯑꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ 0 ꯄꯣꯏꯟꯠ ꯄꯨꯊꯣꯛꯄꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯕꯥꯎꯟꯗꯔꯤꯗꯨꯗ ꯁꯃꯟ ꯈꯥꯕꯤꯌꯨ ꯍꯥꯏꯕ ꯈꯛꯇꯅꯦꯕ ꯑꯩꯈꯣꯏ ꯆꯝꯅ ꯑꯇꯩ ꯃꯥꯏꯗꯦ ꯁꯤꯐꯥꯎꯒꯤ ꯃꯅꯨꯡꯗ ꯇꯥꯛꯄꯤꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯕꯟ ꯇꯧꯒꯅꯤꯀꯣ ꯍꯥꯏꯅ ꯇꯧꯕꯗꯒꯤ ꯇꯥꯛꯄꯤꯗꯕꯗꯒꯤ ꯕꯟ ꯐꯥꯎ ꯇꯧꯈꯤ ꯑꯗꯨꯅ ꯁꯤꯃꯥꯏꯅ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯂꯥꯛꯄ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏꯕꯨ ꯄꯨꯁꯟꯕꯤꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯒꯦꯝ ꯁꯥꯟꯅꯕꯤꯒꯦꯔꯒ ꯑꯗꯨꯝ ꯁꯥꯟꯅꯕꯤꯌꯨ ꯑꯗꯨꯒ ꯁꯤꯃꯥꯏꯅ ꯑꯩꯈꯣꯏꯅ ꯋꯥꯅ ꯍꯣꯠꯅꯖꯔꯝꯕ ꯄꯣꯠ ꯑꯃꯈꯛ ꯃꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯅꯕ ꯍꯣꯠꯅꯕ꯭ꯔꯥ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯁꯨꯃꯥꯏꯅ ꯍꯨꯟꯅꯕꯁꯦ ꯃꯁꯤ ꯃꯇꯨꯡꯗ ꯇꯧꯕꯤꯒꯅꯨ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯀꯃꯤꯇꯤ ꯑꯣꯟ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯁ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯀꯟꯚꯦꯅꯔ ꯑꯣꯏꯈꯤꯕ ꯕ꯭ꯔꯣꯖꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕꯅ ꯍꯥꯏ ꯈꯥꯔꯤꯕ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯅꯠꯇ꯭ꯔꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯦꯟꯁꯤꯡ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ ꯌꯦꯡꯗꯨꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯥꯎꯟꯗꯔꯤ ꯅꯤꯡꯊꯤꯅ ꯁꯔꯚꯦ ꯇꯧꯔꯕ ꯃꯇꯨꯡꯗ ꯈꯥꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯇꯛꯁꯤꯟꯈꯤꯕꯅꯤ ꯏꯆꯝꯅ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯥꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯈꯤꯕ ꯂꯩꯈꯤꯗꯦ ꯍꯥꯏꯈꯤ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯏꯆꯝꯒꯤ ꯑꯦꯗꯚꯥꯏꯖꯔ ꯕꯤ ꯁꯔꯃꯁꯨ ꯃꯇꯝ ꯑꯗꯨꯗ ꯂꯩꯈꯤꯕ ꯐꯤꯕꯝꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯈꯤ boundary border fencing se masi aikoi ki manipur ki leizari ba boundary line adudaki aikoi ki manipur ki territory manunda yamna manu hanjin na sangsila aga haibdi sarakna kilometer amarum sangsila pa yawe mafam kharadana meter samna kilometer tangkhai amarum sangsila pa yawe haidana aikoi matham dagi border boundary area tariba khunsingi khunja singna aikoi da isamda complaint lakpadagi ꯑꯩꯈꯣꯏꯅ ꯃꯁꯤ ꯋꯥꯐꯝꯁꯤ ꯑꯃꯨꯛꯇꯪ ꯆꯠꯂꯒ ꯌꯦꯡꯁꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯆꯠꯂꯒ ꯌꯦꯡꯖꯔꯨꯕꯅꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯐꯦꯟꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯝꯃꯤꯕ ꯑꯗꯨꯝꯕ ꯕꯥꯎꯟꯗꯔꯤ ꯂꯥꯏꯟ ꯑꯗꯨꯋꯥꯏꯗꯒꯤ ꯌꯥꯝ ꯁꯥꯡꯅ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯆꯪꯁꯤꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯖꯕ ꯂꯝꯁꯦ ꯁꯥꯡꯅ ꯃꯥꯡꯕꯒꯤ ꯐꯤꯕꯝꯗ ꯂꯩꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯃꯤꯇꯤ ꯑꯣꯟ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯁ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯤꯅ ꯍꯥꯏꯖꯔꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯕꯥꯎꯟꯗꯔꯤ ꯂꯥꯏꯟꯗꯨ ꯍꯥꯟꯅ ꯆꯞ ꯆꯥꯅ ꯈꯪꯗꯣꯛꯄꯤꯌꯨ ꯁꯔꯚꯦ ꯑꯃ ꯇꯧꯕꯤꯈꯣ ꯍꯥꯏꯕꯅꯦꯕ ꯃꯇꯝꯗꯨꯗ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃ꯭ꯌꯥꯟꯃꯥꯔꯒ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒ ꯑꯅꯤꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯃꯈꯣꯏ ꯄꯨꯟꯕꯤꯔꯒ ꯖꯣꯏꯟ ꯁꯔꯚꯦ ꯑꯃ ꯅꯤꯡꯊꯤꯖꯅ ꯇꯧꯕꯤꯔꯣ ꯑꯩꯈꯣꯏꯒꯤ ꯕꯥꯎꯟꯗꯔꯤ ꯂꯥꯏꯟꯗꯨꯃ ꯃꯄꯨꯡ ꯐꯥꯅ ꯐꯖꯅ ꯄꯨꯊꯣꯛꯄꯤꯔꯣ ꯑꯗꯨꯒꯤ ꯃꯄꯥꯗꯨꯗ ꯍꯥꯏꯔꯤꯕ ꯐꯦꯟꯁꯤꯡꯗꯨ ꯇꯧꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯑꯆꯨꯝꯕ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯑꯃ ꯇꯧꯒꯦ ꯍꯥꯏꯇꯥꯔꯗꯤ ꯑꯝꯇꯪ ꯇꯧꯗ꯭ꯔꯗꯤ ꯍꯥꯏꯗꯅ ꯑꯗꯨꯒꯨꯝꯕꯒꯤ ꯀꯟꯁꯔꯟꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯏꯆꯝꯁꯨ ꯃꯇꯝꯗꯨꯗ ꯌꯥꯎꯖꯔꯨꯕꯒꯤ ꯋꯥꯅꯦꯕ ꯏꯆꯝꯅ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡꯁꯤ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯏꯆꯝꯒꯤꯗꯤ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡꯁꯤ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯊꯨꯖꯤꯟꯁꯦ ꯍꯥꯏꯔꯒꯗꯤ ꯃꯁꯤꯃꯇꯪ ꯗꯤꯃꯥꯔꯀꯦꯠ ꯇꯧꯕꯤꯔꯣ as early as possible ꯇꯧꯕ ꯌꯥꯅꯕ ꯑꯗꯨ ꯈꯛꯇꯅꯦꯕ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯃꯗꯨꯗ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯗꯅ ꯏꯆꯝꯅ ꯃꯁꯤ ꯇꯧꯕꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯈꯤꯇꯪ ꯂꯥꯟꯒꯗꯧꯕ ꯃꯥꯜꯂꯦ ꯃꯇꯝꯗꯨꯗ ꯂꯣꯏꯅꯃꯛ ꯌꯥꯎꯔꯦ ꯑꯩ ꯃꯃꯤꯡ ꯄꯜꯂꯒꯗꯤ ꯍꯥꯏꯖꯔꯔꯣꯏꯀꯣ ꯉꯁꯤ ꯕꯤꯖꯦꯄꯤꯗꯁꯨ ꯂꯩ ꯀꯣꯡꯒ꯭ꯔꯦꯁꯁꯨ ꯂꯩ ꯏꯔꯦꯁꯄꯦꯛꯇꯤꯚ ꯑꯣꯐ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁ ꯃꯁꯤ ꯂꯣꯏꯅꯃꯛꯇꯒꯤ ꯌꯥꯎꯔꯒ ꯃꯐꯝꯗꯨꯗ ꯆꯠꯇꯅ ꯑꯗ ꯇꯧꯗꯅ ꯑꯉꯛꯄ ꯏꯍꯧ ꯑꯃꯅꯦꯕ ꯃꯇꯝꯗꯨꯗ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯃꯁꯤꯗ ꯔꯥꯖꯅꯤꯇꯤꯒꯤ ꯑꯃꯒꯤ ꯇꯧꯕꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯍꯧꯗꯣꯔꯛꯄꯗꯨꯗ ꯃꯤꯌꯥꯝꯗ ꯃꯁꯤꯃꯗꯤ ꯁꯦꯡꯗꯣꯛꯄꯅ ꯆꯨꯝꯅꯤ ꯍꯥꯏꯅ ꯈꯟꯗꯅ ꯑꯩꯈꯣꯏ ꯃꯁꯤ ꯍꯥꯏꯅꯕ ꯉꯥꯛꯇꯅꯤ Malemgi mafam kayada chahi khudingi pangthoknariba International Day of Persons with Disabilities Day 2023 gi thauram Thoubal District asu District Social Welfare Office Thoubal na Regional Institute of Handicapped Persons RIHP Yaripok amasung District Disabilities Rehabilitation Center DDRC Thoubal ga khutsamnaraga sinduna ngasi Yaripok Bangmol Lekai da leiba RIPHK Auditorium da pangthokre United in Action to Rescue and Achieve the SDGs for with and by persons with disabilities haiba pandamda pangthokpa thauram aduda MPCC gi President su oiriba Wangkhem Assembly Constituency gi MLA 𝐃𝐄𝐂𝐶 athoiba mithung RIHP gi President Retired Joint Director Veterinary Dr. Maibam Rajendra na thauram mapu aduga District Social Welfare Officer Thoubal K Nongpoknganba Salaicha Wangkhem Jilla Parisad ki nominee member 𝐾𝐄 amasung
Leirungthel Ningel Gram Panchayat ki nominee Pradhan S. Kumarna akhanaba mitunglentsing oina saruk yakhi. Thobal, 𝐶𝐢𝐯 amasung Imphal East District singdagi lakhiba disable oiraba mioi kayasu saruk yakhiba thauram aduda RIHP gi Secretary SH ꯀꯨꯟꯖꯕꯤꯍꯥꯔꯤ ꯁꯔꯃꯅ ꯊꯧꯔꯝ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛ ꯄꯥꯡꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯕ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯁꯟꯗꯣꯛꯅ ꯃꯤꯌꯥꯝꯗ ꯊꯝꯈꯤ ꯂꯣꯏꯅꯅ ꯗꯤꯁꯇ꯭ꯔꯤꯛ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯑꯣꯐꯤꯁꯔ ꯀꯦ ꯅꯣꯡꯄꯣꯛꯉꯥꯟꯕꯅ ꯗꯤꯁꯑꯦꯕꯜ ꯑꯣꯏꯔꯕꯁꯤꯡꯒꯤꯗꯃꯛ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯌꯥꯏꯐ ꯊꯧꯔꯥꯡꯁꯤꯡꯒꯤ ꯃꯇꯥꯡꯗꯁꯨ ꯁꯟꯗꯣꯛꯅ ꯈꯪꯍꯟꯈꯤ ꯊꯧꯔꯝꯒꯤ ꯑꯊꯣꯏꯕ ꯃꯤꯊꯨꯡꯒꯤ ꯋꯥꯔꯣꯜꯗ MPCCꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯀꯩꯁꯥꯝ ꯃꯦꯘꯆꯟꯗ꯭ꯔꯅ ꯍꯥꯏ ꯃꯤꯌꯥꯝꯅ ꯗꯤꯐꯔꯦꯟꯠꯂꯤ ꯑꯦꯕꯜ ꯑꯣꯏꯔꯕꯁꯤꯡꯕꯨ ꯇꯣꯉꯥꯟꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕꯤꯕ ꯊꯥꯗꯣꯛꯄꯤꯗꯨꯅ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕꯤꯗꯨꯅ ꯃꯈꯣꯏꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯅꯕ ꯑꯥꯄꯤꯜ ꯇꯧꯈꯤ ngasi country ngasi 2015 da United Nations na global goals or sustainable development goals aina ngasi United Nations na 2015 degi huraga ngasi country misle ba mayam singsi tongan ba awana aregi tongan ba disabled persons singi ei ba biti misle ba mayam masi protect ba ngakpa adegi okoi awar pa si ta haina ai government na tongan organization man na masi si ai sustain ta unang ina nota si bangpa United Nations ki amata ngai ba pan mani itri okoi bangpa se United Nations ki sumba ai direction se masi koi endini Loktak Kandanaba Semkiba Loktak Development Authority na Loktak ki matangda kari thabak paikhatlambage amadi Forest Wildlife Wing na Kaibulamjaw National Park ta leiriba sangai gi maramda kari thabak Taurami haina People's Committee on Restoration of Loktak and its Associated Wetlands Manipur gi convener Soibam Tombana phongdokre ngasi Manipur Press Club ta pangthokiba paugi mifam amada wafum asi phongdokladuna Tombana hai Kumja listing machapan humputara marida sagatpa haukiba Loktak project na masigi akoibada leiriba Lomi singna lau singu tauba amadi patta kumduna nga faraga hingjaramba mioi sing kamthengna wabata natana Manipur ge semitlonda akaiba kaya pire Kumja listing machapan marifu humdoida commission tauduna National Hydropower Cooperation Limited na Loktak amadi masiga sago nariba wetlands singe akoibada leiriba mioiba amadi thawai panba singda awaba kaya piduna lakliba Chairak asida mapunsi loiraba project asi nauhonana chahi kunmanga mu sangdokani hairiba wafam asi People Committee on Restoration of Loktak Lake and its associate wetlands na yabangamloi loinana Loktak project asigi makuttage Loktak Pat kanduna mapunsi loiraba Loktak Hydro project hinkatnabagi damak miyamgi oiba Khana nainabagi mifam ama lakliba December 10 da ithai wapokpida leiba public ground da pangthok lagani Khana nainabagi thauramasida Manipur gi miyamna laurakpa warepna makhatana extension tawgani hairiba project asigi mayokta makal makha kayagi khongjang sing changsinnaba hotnagani hainasu tombana phongdoke National Hydropower Corporation Limited asina Loktak amadi masigi sago nariba wetland singi akoibda leriba miyoiba musung thawai panba jiba kaya kham thengna awab mayokna haliba tanja asida punsi loraba asumnaba project asi sahi kunmanga ama extend daguni highway sigi mayokta the People Committee Restoration Loktak and its Associated Wetland na yaba sungam ngamloi haina committee gi makai digi khanjari Ngarang numidang wairam ikhang khanghaudana masing yamlaba Assam Rifles personnel amadi CRPF na sekmai SC manung chanba kautruk khunbu koishilakpa haurakpadagi khun asigi maira paibi singna thoraktuna akanba mongda muknakre Thaudok aduda haktengnana yauruba maira paibi ningthauzam binana hai khutlai matik chana paiba kuki militant singna ngaihak leitana bom nongmai kapsinduna khun asida ngaihak leitana awa chaitheng piduna lakli Awa chaitheng piduna laklaba fawba
खांगना लेरिबा असिगी मथक्ता मसिंग यामलबा असम राइफल्स अमदी CRPF लाकलगा लबुक्ता पैदुना थंबा चरु इकु सिंह मई थाबा हौरकपदगी लेकाईगी मैरापाइबी सिंगा मुक्नखिबनी लेंगाक पाइरिबा सिंगदा वाहंग हंगलदना महांगना हाय ngaihak leitana kautruk amadi thangnana leiriba khul singda itattana kuki singna landarakli ching mathakta kuki singna lepa leitana bunker sajilapa asidi lengak pairiba singdi mit tangbaga pangkak oire lokthok ning khangdre aduga kautrukta icha singna khun ngakliba asidana itattatana Assam Rifles na combing operation tauriba adugumna kuki singna mathakta leiriba sing asi hana combing operation taubiyu Sports University Sangnaba Army mayam thamjin badagi Army na tawning bata tawraga leiriba ase lengakna mityeng changbiyu maduna trabadi kautruk ase maitai leiba ngamgadaba mandre haina mahakna makatana phongdokhe चिंथक्ता कुकीना अखोइबु लांतादना कौतुक्ता इचा इचुना लमदम सिबु ngakतना लेरगा सिबावबा ngamtadana इचा इचुसिंग मयामसिंग लेरगा चिंथक्तना कुकी मयामना पंकर सादना कौतुक आइबा लमसिदा लान थोक्तना लंजाव थोक्तना असुगामना लेबसिदा उबिद्र माने चिंथक्तगी पंकर दि लौथोपितना अखोइगी कौतुक आइबा लमदम सिददी मैतै हेबा खुंजिददी लेरनु हाइबरा सरकार सिदसो आइसिमा हंजेनिनी अदुगा स्पोर्ट यूनिवर्सिटी सारिबा एंथोनी हारिबा सार नंगोंदसो आई हाइजगे नंगना थिका तौबदगी नंगी फगनी हाइरगा नंगना आर्मी मयाम थमजिनबदगी कौतुक आइबा खुंगंसिददी आर्मी मयाम कुंथर अगा मखोइना तौबा खुदुंग चाबा मयाम लौबसिदा कोइदी कीबा अमा यावरे मैरा पाइबिसे लैबा ngamtre ngasi Jiribam district ki Gularthol de leiba excise station da Jiribam police personnel sing excise office ki staff amadi kada Jiribam ge thaumi singa loinana lupa lakh ama lising yankai manga ga chartret marifutaret romgi Indian made foreign liquor IMFL manghankhre excise office Jiribam ge officer in charge 𝐷𝐾 na paumi singda haikibada Manipur government ki excise department ki commissioner gi ayaba ama lauraga ngasi market price ta lupa lakh ama lising yankai manga ga chartret marifutaret romgi oigadaba Indian made foreign liquor IMFL adu manghan khibani haina phongdokhe yu manghan kiba aduda excise Jiribam gi staff sing Jiri police ki ASI Suraj Singh amadi kada gi president Yumnam Sumati Mairapaibi Singh amadi police personnel sing su saruk yakhe Manipur excise commissioner gi ayaba ama lauraga liquor district tawgi program ama Jiribam police amadi Jiribam excise Jiribam kada ga loinana sinjariba sida thugaigaduriba liquor sing adugi chawrapa magi liter sing apu Indian made foreign liquor whiskey amasung rum liter 234.89 beer 2 liters DIC liquor 72 liters hariba asi pulapuna liter 326.53 koi hariba liquor sing asigi market value la price na 1,55,787 asi hoji koi Jiribam police excise Jiribam amasung kada loinana mahanjal Lakadauriba Lok Sabha Mikhal ga mari leinana mathang tha January amada phongadauriba electoral roll gi hauzik chathariba special summary revision gi sarukama oina ngarang dagi hauraga Thoubal district ki assembly constituency tarukta pangthokliba special electoral campaign district asigi electoral observer oiriba Manipur lenga ki commissioner Mongjam Joina ngasi koina chatuna yengsinkre Imphal East Jiribam Thoubal amasung Kakching district ki electoral observer oiriba commissioner Mongjam Joigi khongchet aduda Lilong Thoubal Wangkhem Khangabo Wangjing Tentha amasung Hairo Kendra da chatuna polling station singda booth level officer BLO singna electoral roll registration tauriba sing adu yengsinkhe ngasigi khongchet aduda district election officer Ahantem Subas RO amadi AERO singsu saruk yakhi hairi tha taret pharaba kukina chatharakpa lan asina maram oina Bishnupur gi khun kayada ngasisu ahing mitsal kangduna maira paibi kayana lambida kaithelda ahing yarektuna khul ngak senbagi thabak
pali naina chathari asigumba ayingba khanglibi nupi singidamak langthabal kunjada leiba okram jugindro amadi magi loinabi o pramo amadi machanupa ani o abung amadi jayananda na fubala kaithelda ahing yariklibi ima singi blanket amadi faijub hakthang khudol tamkhre ningstingba yai jugindrogi imungna mamangda lan yamna kalingai dasu control room fubala gi volunteers singda ising nga amadi atei acha athak kaya mateng pangkhrabani potlam sing adu nupi singda pibada ima singna matungdasu manipur gi mafam kaya da thokpa thodok kaya da mateng pangba ngamnaba taibang mapuna pinabiba oisanu amadi nada yektana leiba oisanu haina phongdokhe Malem Sin Thungna Pangthok Nariba International Day of Persons with Disabilities 2023 gi saruk ama oina Jiribam District ki oinasu United in Action to Rescue and Achieve the SDGs for with and by persons with disabilities haiba theme da Jiribam gi Lakhipur da Laiba Institute for Children with Disabilities ICT the Achievement of Rising Maiden ARM Zonal Education Officer Jiribam amadi District Social Welfare Officer Jiribam na sinduna mapung fana pangthokre ngasigi thauram aduda Jiribam constituency gi MLA Mohammad Achab-uddin Jiribam District ki Deputy Commissioner Krishna Kumar District Hospital gi Medical Superintendent MS Dr. Ilangbam Okendro Singh na mathang sitna Chief Guest President amadi Guest of Honor oina saruk yakhi Thauramgi manung channa disabled oiraba singna masa masagi haizaba jagoi isaina chingba sing uttuna miyamda khudol tamkhe Achievement of Rising Maiden ARM na sinba annual sports ki prize su yanthoke amadi Achievement of Rising Maiden ARM gi maikaidagi angang sing adubu ikai khumnaba amadi pukning thogatpa oina khudol pot kaya su pikhe Thauramgi saruk ama oina Chief Electoral Officer Manipur gi meeting makhada District Election Officer Jiribamna SVEEP campaign pangthoki amadi election ga mari leinana quiz ama pangthokna pricing yenthoki Thauram aduga mari leinana Jiribam District ki Deputy Commissioner Krishna Kumar na phongdokibada ngasigi thauram asida perform tawkiba mahairoi khudingmak tasengna thagatli makoina utkiba performance aduna tai makoida awatpa amata leite haina hanadi disabled persons haina rambado hojikti mi amana tawba ngamba adugumna tawba ngambana differently persons haina kaunare haina phongdokhe makhatana haikibada mipum khudingma rights chap mane fundamental rights ke article 21 da right to life asida loina mipum khudingma ke right yauri haina phongdokhe Thauramgi Chief Guest Oikiba MLA Mohammad Achab-uddin na haikibada ngasi Jiribam District asida leiriba disabled persons singbu afaba lambi amadi chawkatnaba hotnariba ICD bu ngamkhai leitana thagachari amadi miyamnasu support tawgani khanjei haiki makhatana haikibada disabled khudingmakna normal mi amadagi tadana loina tawbangami maram aduna mipum khudingmakna disabled persons singi Tati Tawina Tawbiganu Hainaso Fongdoke. Jiribam sida disabled oibo mayam si kana hain tawraga moigi lifestyle si change tawsige moi si kana haina sa samajda afaba thak amada bukhatsige habege honabada ICD na lowi ba thawdanga sigi damakta ai moibu ai thagachari moi se koi samajida koi hantana khanba se khadoi dabne Mitei Pangal Council Manipur gi Tarasuba Mapokumon gi Thauram Manipur Press Club ki holda pangthokre. Thauram aduda Amuko gi President PH Nandoluwang, Fox ki President TH Manihar, Lieutenant Colonel Ningtamba, Senior Social Worker Loitanten Angomcha Mainau, Social Worker CH Siamjai, MMWO gi President Kori Mayum Boboy, Mitei Pangal Council Manipur gi Founder President Amadi Advisor Janab Azimuddin, Mitei Pangal Igi Khongul Liba Foundation Committee Manipur gi BM Yaima Saha, United Mitei Pangal Committee UMPC gi spokesperson Rais Ahmed Tampak amasung MPCM gi President Haji Arafat Ali Tampakna Thauram ki athoiba mithung sing oikhi Thauram aduda MPCM gi President Haji
Arafat Ali Tampak Nahai Labor Kayagi Kutsuman Matpikiba Amadi Drugki Iho Kayada Jenaba Mioy Singh Pagatpada Chauna Saruk Yaki Sana Kotnabagi Lamda Nauriba Nahakaya Pukning Taugatuna Hakjang Pana Lainaba Afaba Sanare Kaya Mingchat Purakpadasu Lup Asina Katoktuna Lakli Loinana Hauzik Tokliba Irang Asida Mitay Pangal Community na Achauba Chaiteng Mingchat Thiba Yaba Isu Thoklakpa Yaba Kayadagi Ngakthoknaba Angamba Thakta Hotnari Makata Nasu Hotna Kigani Haina Mahakna Makatana Fongdoke Anniversary Mapantol Sabasida. Akogi aim and object have Manipur Valley Tampata Liberiba. We big brother in Chilina City, we maintain a Malipangaji, Amatani, Amato, Bigi Wakala. When you're not going to see the Pandamji, Tampata Liberi, Chilina, Miti, Yavadi, Pangache, was Waminari, Samirani, he has him medically. Maradi Atopa Karama mix influx of narco terrorism, whoever, Tabak, family, Manipur to Vainova, one of Kudimuto, Mete Panana, Mete, Amadi Nasi, Amatani, or be Wakanda with AP September Magating. Paugi Maraktatna Atenba break Amatang Lominasi. Touch the pinnacles of success for your children. Get enrolled to one of the finest schools in Northeast India, 𝐸 School, Excellence in Education. Years of trusted diagnostic service, Babina Diagnostics. Break matungda mayambo amukahana taramna okchari makataba pausing pizari. Democratic Students Alliance of Manipur Desamgi Kunithoi Suba Foundation ti lakliba January ahumda pangthok lagani hairi. Democratic Students Alliance ki Thaudam Shyamjaina Thokpa Cherul Amada Wafam Ase Phongdokibani Hairiba Thauram asiga mari leinana haukiba chahi kayadagi takpi tambibagi lamda thoidok hendokna kathokpa amaga loinana singthaningai oiba thabak tauriba oja sing amadi hauzik leiriba iramdam asigi tangdu leitadaba fibam asida masagi oizaba thadoktuna kathokpa amaga loinana singtha pangliba oza ama oibagi Chapchaba ethics ngaktuna mahairoi kayabu lemna mahai masing tambibagi thaudang lobiriba oja singge mafamda chahi khudingi lup asina lisang sitna ikai khumnaba utpa oina kachaba chingu maichau khongnang thaba khonga award ki damak apply tawningba lenga ki natraga lanai mahaisang singge oja singna mari leinaba che chang sing purakna desamgi office da thajinnaba khanghalakle Nehru Memorial Club Top Awang Laikai na konba mafam singda ngasi club asigi thongmi sing amadi laikai gi miyamna saruk yaduna amot akai sengkre mafam chadana hundokli ba potlam sing mafam chana hundokna ba dustbin sing khinkre Social Service ki thauramasiga mari lainana club asigi president Ayekpam Kumar na hai mafam kayada amot akai paisinbana thokhan ba yaba Anaba Makhal Singh adudagi ngakthoknaba amadi India lengakna changsiliba Swachh Bharat Mission asida saugatpa oina lamtu sit sengbagi thauram ase pangthokpani ngasidagi numit nini humni mamangdagi club asina konba mafam singda dustbin stand khinba amadi lamtu sengbagi thabak chathaduna lakpani ngasi asina dustbin sing hapchinbani ngasi hapliba dustbin sing asida amot akai hapagi mahuta Atopa mafamda amot akai hundok lamlabadi miyoi sing aduga wari sanaduna wakhal taminagani fine lobagi wafam di leiroi
ngasigi club asina paikhalakliba thabak asibu mai paknaba hotnabada mateng panglakpasingbu club asigi maikaidagi thagatpa phongdokhi ngasi akona pangthokchariba social service for dustbin khilbagi program asida takai sigi wana kona kaloki executive member sing takai gi naron sing koi pullaga pangthokchabani environment da yama kaiba thorokba kedoba koi surokina kana tariba plastic bottle tala maku kariya tari myam se koi tinana khomthokcharaga takai si tarutan anba mo gone dukta koi tamjabani 𝐾𝐄𝐯 luchingba UNLF na haukiba November 18 da India government ka peace talks agreement amada 𝐒𝐲𝐈 inakiba asigi matangda koireng na luchingba UNLF na wafam kaya phongdokladuna hairakli madudi yeknabagi khumbam nungda peace talk wahanthok yaude Manipur miyamgi thazaba manghanbani koireng na luchingba UNLF ki Central Committee na media da thadorakpa cherol amana hai matam kharagi mamangdagi taurakpa yai haina miyamna ngangna raklaba matungda UNLF dagi machet takhiba Pambai group na India government ka wari sanaba haubagi peace talks agreement ama November 18 da New Delhi da 𝐒𝐲𝐈 inakiba asigi matangda UNLF ki maikaidagi wafam khara asi miyamgi mafamda thambani Cheryl asina hai Pambai group ki wangangloi amana media da phongdokhiba matung inna peace talks asida Manipur gi sovereignty amasung independence hanjinbagi wafam makhoigi oina wari sanabagi agenda da puthokani haikhi adubu sovereignty amasung independence ki wafam asidi wari sanabagi agenda da thamba India government ti sukya yarakhidri Philip asimak NSCN amadi ULFA gi matang da su India na lawrakhibani Masimakna Assam gi ULFA nasu sovereignty gi wafam asi agenda da thamdrabadi wari sanaroi haiduna ngasti fawba leirakli hairi Amaromda India gi Home Minister Amit Shah na mahaki Twitter handle da phongdorakiba warolga Pambai group na hairiba asigadi pumon onei Amit Shah na phongdokibasi Pambai group na violence Thadoklaga India gi mainstream da tillani haina yarakhibasi taramna okli matung tarakpa makhoigi thabak thauram yaifaba oisanu haibasini adunadi chathagadawriba peace talks asida sovereignty amasung independence hanjinbagi wafamdi sukyaw yawraroi maramaduna Pambai group na sovereignty amasung independence hanjinbagi matangda hairibasi miyambu lana lamjingbada natana ningtam yawol lalhobusu Chang tahanba thongni haibase miyamsu nainabiyu khangbiyu hairakli cherol asin hai ngasi Manipur na mayoknariba aruba tanfam asida aikhoigi legzaba pangal losing lanthum pumnamak tasin khomjinduna apunba firep longminnabada pangal sontha hanba fibam ama thoraklibasi ningtam yawol lalhogi liklam chatta laibak thiba tangkak ama oirani India lengakna UNLF tagi machet takhiba kangbuga peace talks agreement sign taunakhiba aduna UNLF loisile haina utnaba hotnaribase ningtam yawol lalho masak khangdabani UNLF ti asigumba khudong chadaba fibam mayoknaba khudingi hena mathau sanglaba yawolup oirakhibani handaksu masimak oirakani haibasi irecha singna thazabiyu haina koireng na luchingba UNLF ki Central Committee na makhatari Haureibi apunba loop amadi Haureibi apunba mairapaibi loop na ibotombi 𝐼 ga khutsam naraga nomagi oiba lemna mit laing bagi kem amangasi Imphal West District ki manung chanba Haureibi da pangthukre 𝐼 asida free eye checkup eye screening ataba mamalda anokpiba surgery tauba amadi mangjungnana mit ki oiba laina nungaitaba khangdokpa cataract na maram oiraga mit udaba mioi singda kanaba pikhe free eye cam asida mioi chama homphuromda kanaba pikhi masigi damak ibotombi eye care amadi cell gi tengbang birakpa ningthauzam motors bu Haureibi apunba lupke maikaidagi convener SH Ruhi Kumar Singhana thagatba phongdorakli Art on Anchoring Haiba theme da one-day orientation program for anchoring ngasi khangabam lekai machinda leiba Dance Pro Skill Academy da pangthokre thauram aduda Impact TV gi editor Raj Nongthombam
Dance Pro Skill gi Management cum Faculty R.K. Mandakini Running Femina Miss India Manipur 2022 Angubi Chanu Filmmaker Bobby Haubam Amadi Aspirants Kayana Saruk Yakhe Thauram adugi manung chana Impact TV ki editor Raj Nongthomamna role of anchor in our society amadi mataukaram tauna matik chaba anchor amadi news presenters oigani haibagi matangda wangangki Ngarang Assam gi Udarbon constituency gi manung chanba Jangal Lekai da Guru Kirtan Pangthokre Khungang asida Guru Kirtan Pangthokpa Haurakibagi Matangda Manohar Mayum Surya Kumar Sharma Thabaktagi Potharaba Principal DN Higher Secondary School Udarbon Amadi ex General Secretary Manipuri Sahitya Parisad Assamna Phongdokibada Ing Kumja Lising Machamapan Supna Maridagi Khungang asida Guru Kirtan Tauba Haukibani Matam adugi Ipaipu Singi Matamda Khungang asida masak khangdaba laina laichat ama laktuna awa ana yamna takhi matamaduda akhang ahai amaiba amaibi kaya tanajaraga makhoina takpirakpagi matung ina Rajashri Begachandragi Gurudev Sri Nartan Thakur Gosaina lekhidabagi numit asimaktada Guru Kirtan katlabadi Khungang asida awa ana tariba kaya si kokchagani haina takpirakpadagi Guru Kirtan asi pangthokpa haurakibani Kumsi chahi asiga tharaga chahi chamakun sure hainasu Surya Kumar Sharma phongdorakhi Masigi Guru Kirtan Chatagi bagi magi marum thukna leiba wafamdi egogi khungang asida matamaduda leiramba ipaipan ipusing asiga masak mana khangdaba laina laithung awa ana jana takiba chahi khudingi daduma laina laithung do khangba warakpada Mayam Halaman Tanare Hariga, Akang Ahi Maiba Maibising Yatana Hariga, she Norotom Thakur Gosaina like Hidaba Numit, Tirodhan Numit, Asimaktada, Guru Kirtan Katlabadi, Kumangasiga Taraiba, Awa Ana, Laituna Chimba, Adupumakto, Kokchagani, Haiba, Autopamen Pamadagi, Matam Maduga Lavilamba Halaman, Lai Guru Singna, Marunangasi, Oiba Brahman, Hanachigi, Mahogi Matamdagi, Hauduna, Asi Guru Kirtana Se, Kongang Macha, Jangalakai Kauna, Kanaba. District Child Protection Unit Kakching Amade Department of Social Welfare Manipur na Sinduna tips to cope up stress and anxiety among children Haiba Hiramda Nomagi Oiba Awareness Program ama Backward Development Service BDS Children Home Kairakta ngasi pangtokre Awareness Program aduda Tambal Children Home for Girls Arong Nungmaikong Morning Star Children Home for Boys Kakching Panjao BDS Children Home for Girls Amadi BDS Open Shelter for Home Kairaki Home da Leiriba Angang Sing Saruk Yakibaga Loinana Home Sing Asida Leiriba Angang Sing na Siren Jagoy Isay Yauna Tongan ba Hay Sing Basing Su Utki Career city na buhon na bada lain pa na buhon na bada pasaba magi lang daba nil kong daba pasanan chayok na yung tobiba chama thakpai mutini yung simbiba magi physically ana ba lai hong kari ama mayoro pa matamda pasanan kupsen se nabiraga kadai da spoy gi gadai no haida na kira lobi ba adu ki mayam se mama mapasing na tawliba masasi ba tawli mayam do dakar oi adu ki dakar du phanata madam sidadi hanana mental trauma lai na awa ba chaina kholu phanga ba madam du da high situation sing se mayo na pada kia lobi na lai dragadi moida hope high to lai rakte Aroi bada maru oiba pau amukhana BJP na Madhya Pradesh, Rajasthan, Chhattisgarh da yamna chauna mai pakre mathantana lengak semlagani Congress na Telangana da lengak pairagani BJP na state ahumda chauna mai paklakpada Chief Minister N Biren, Minister Singh, MLA Singh, BJP ki state president yauna party ki worker Singh, Luchingba Singh na harauba nungaiba phongdokre Social Welfare Department na Sinduna Imphal gi Palace Compound Leiba Maharaj Chandrakirti Auditorium da International Day of Persons with Disability gi Thoram Chinglem na pangthokre
amadi ichamna manipurda border fencing khabada athingba pikiba leite chapchaba boundary khangdoklaga khabiyo haikibani haina ichamgi hanige president na sengdokre Matang isdang nasigi oinadi Northeast Window gi Manipuri Paulo Sinjare mijeng tabiri bapumna mapu Chaplina mesnamna amukahana khurumzari